ꯑꯗꯨꯒꯤ ꯃꯌꯥꯝ ꯑꯩ ꯑꯣꯟꯕꯣꯠ ꯇꯧꯁꯟꯕ ꯍꯧꯔꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯐꯥꯔꯁ ꯑꯋꯨꯟꯄꯣꯠꯁꯦ ꯃꯌꯥꯝꯗ ꯎꯠꯂꯛꯀꯦ ꯌꯥꯝ ꯇꯣꯜꯂꯦ ꯀꯔꯤ ꯃꯆꯥ ꯊꯧꯕ ꯍꯩꯇꯕꯁꯦ ꯉꯁꯤꯗꯤ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ ꯀꯔꯤ ꯃꯆꯥ ꯊꯧꯕ ꯍꯩꯇꯕꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯒꯥꯔꯤ ꯊꯧꯕ ꯍꯩꯇꯕꯒꯤ ꯑꯋꯥꯕ ꯄꯤꯌꯦꯕ ꯒꯥꯔꯤꯗ ꯆꯠꯂꯦ ꯒꯨꯗ ꯅ꯭ꯌꯨꯁ ꯑꯃꯃꯨꯛ ꯐꯪꯍꯜꯂꯣ ꯑꯁ ꯋꯥꯔꯤꯁꯦ ꯃꯌꯥꯝ ꯎꯄꯥꯏ ꯂꯩꯇꯗꯅ ꯀꯩꯅꯣ ꯇꯧꯔꯦ ꯌꯨꯝꯗꯩ ꯐꯤꯔꯣꯟ ꯄꯣꯔꯛꯄꯗ ꯁꯦꯠꯆꯜꯂꯦ Welcome back to my channel. So ngahawlo lere. Mayam ngasi video se mayam dum kaam nambado sum boring chuidana adigi aise akhoi gi laikai gi asang aman ra kunam jara pone. Ado mayam ngasi video se kam nungai ba video oidong wale. Kaigino haiba kanda aise akhoi high school gi manabi magi hajing pot chatuine. Ado hoise Now pigi ko passport habagi residential kano do chedo ase koi laikai ki counselor de ki laru ke taw bone ko adu chaliye adu koi laikai ki counselor se koi se yum de gi pan thok te je me am khangom ko laikai counselor gi mayum se khang de ba hadi hekta hadi chat puri chatlure ba ko ado yang sang sa khai ba chatlure ba adu ga mayum yum se ka hawgre ba khara akhoi like akhoi gi maning lom do begi ko khoi na mamang lom do moi maning lom begi ai di pa ta thok te bo ko yum di lengan da bi nai tare adi khang de ado hang cha toi ne da bo khoi counselor gi kam ni yum je kar ma nom da haro se le kai de hoi le kai de le ga counselor ma ni gi kai no yum khang dre Sini chala adra. Yang koi lekai ki dabo da hangi koi lekai ki counselor ki kai no yung kadai da no na. Chang tu ba. Chang rồi thế lambi happy tag le. To see ne low room yam dise ma'am I see mana biki haji buja tringai si to ko ai gi su tum tap tam na om po tong shan ba hore ba ko ado ai gi first om po se ma'am da ucharak ke ya sile re agaro gi bagless vacuum cleaner ne bo si ja asile ra di ai kan thom da se helper thom da ya re he wa yum pa man da angun po da si pu ra ga ya on po si pu ra ga ya re ba ko da manual ya re si da kari sina doino kamai sina doino ha do loina bri si yaw bone de so ai na dum samlap pa sum ha ke ba vacuum gi da ko si da pot ahum yaw re si sina multi purpose oi di ne ba ko si je ma'am si ke wa ka dai ha ba ka na ko akhoi gi sofa mo la su ko si sina amai gi sofa da lai ba khoi na u da phun sing do si sina seno ko doi ne ba du ga ma'am si da brush out je si brush na mu wai sit po khotpa dai di mot pa han ta su yai ba ko du ga brush ya han da bi da taw ge su yai ko sma na adu ga si sina nero no jang ne ba ko si sina ma'am ka nei ha ba kan da akhoi su kai no ma si san ba ka na ka chin ko ya je yaw ba khra wa tra ne ka si wa sina seno bu sang wa ba ne ba do si sina ta ra ga Kacing gue ada tak na sendok ya posisi na. Aduh gua sini na small brush am yaur si brush sudah dum awal kalam sendok ya na si juga. Aduh ma'am si agaro gi vacuum cleaner se 1.5 liter ne boko. Aduh ga cyclone system ne. Aduh ga ma'am su khangam ni ba amor ka hin ka ching selaga tawri no kholi no da ma'am khangni ngam ni boko. Aduh si gi manung ne boko amor pa ka sang du se la dor ang ge ya hadok lam lai tu smai ta ga dum thoni. Aduh ga amor ka hin no si manung jang doi ne boko. Aduh ga khwai nu ngai ma'am si da filter bu yauri bu ko filter means the Chtpa filter ko bu ko si filter je dum su bu khot pa su dum yae du ga haidi sam nung ka chang ju protect tong na bane bu ko si filter se ado me ai sing ringai da my speed se haram ge ko my speed am interesting way ba smile like khat pa smile na am like khat pa bu ko smile like thagi na smile le ko ado ga dum sound jam kan ba yam noisy we do oi da le bu ado ga si na power button ne ado ga me mai gi wear se haidi thingal ma gi wear se me am ti le ka na ga ka to nu ba ai di yam telam dong ma le khal nu ba si je ku sang ne 5 meter sang e bo ko ku sang dem teo
ꯑꯗꯨꯒ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯆꯤꯡꯊꯣꯛꯄꯒꯤ ꯂꯤꯃꯤꯠ ꯂꯣꯏꯔꯦꯅ ꯈꯪꯕꯁꯦ ꯁꯤꯒꯤ ꯔꯦꯠ ꯑꯣꯏꯔꯤꯁꯦ ꯁꯤ ꯔꯦꯠ ꯎꯔ ꯇꯥꯔꯗꯤ ꯁꯤꯁꯦ ꯆꯤꯡꯊꯣꯛꯄꯒꯤ ꯂꯤꯃꯤꯠ ꯑꯣꯏꯔꯦ ꯍꯥꯏꯅꯦꯕ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯁꯦ ꯀꯃꯥꯏꯅ ꯑꯃꯨꯛ ꯆꯤꯡꯁꯟꯅꯤ ꯍꯥꯏꯕꯗ ꯃꯌꯥꯝ ꯈꯜꯂꯝꯅꯤꯕ ꯆꯤꯡꯊꯣꯛꯏꯁꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯤ ꯀꯥꯏ ꯈꯟꯕ ꯌꯥꯏꯕꯀꯣ ꯑꯗꯣ ꯁꯤ ꯆꯤꯡꯊꯣꯛꯏꯁꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯁꯤꯒꯤ ꯕꯇꯟꯁꯤꯗꯅꯦ ꯅꯝꯃꯒ ꯑꯗꯨꯝ ꯃꯈꯥꯗ ꯆꯤꯡꯁꯟꯒꯅꯤꯗꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯆꯤꯡꯁꯟꯕ ꯀꯥꯟꯗ ꯁꯨꯃꯥꯏꯅ ꯁꯤꯁꯦ ꯈꯔ ꯄꯥꯏꯕꯤꯌꯣꯕꯀꯣ ꯍꯥꯏꯕꯗꯤ ꯁ꯭ꯃꯨꯠ ꯑꯣꯏꯅꯕ ꯃꯌꯥꯝ ꯐꯤꯠꯇꯤꯡ ꯇꯧꯁꯨ ꯌꯥꯝ ꯂꯥꯛꯑꯦꯕꯀꯣ ꯑꯁꯤꯒꯤ ꯀꯩꯅꯣ ꯇꯥꯡ ꯑꯅꯤꯁꯦ ꯆꯥꯟꯅꯍꯜꯂꯒ ꯑꯗꯨꯝ ꯂꯩꯁꯜꯂꯒ ꯂꯣꯏꯔꯦꯕꯀꯣ ꯇꯧꯔꯒ ꯂꯩꯁꯜꯂꯒ ꯂꯣꯛ ꯇꯧꯔꯒ ꯂꯣꯏꯔꯦ ꯑꯗꯨꯒ ꯁꯤ ꯁꯝꯅꯕꯁꯦ ꯌꯥꯝ ꯂꯥꯛꯑꯦꯕꯀꯣ ꯁꯨꯃꯥꯏꯅ ꯍꯥꯏꯅ ꯊꯤꯡꯖꯤꯜꯂꯒ ꯂꯣꯏꯔꯦ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯑꯩ ꯃꯜꯇꯤꯄꯔꯄꯁꯁꯦ ꯁꯤꯖꯤꯟꯅꯗꯣꯏꯅꯦ ꯑꯗꯣ ꯍꯥꯞꯆꯤꯟꯕꯁꯨ ꯌꯥꯝ ꯂꯥꯏ ꯑꯗꯣ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯋꯥꯏꯔꯝ ꯇꯩꯁꯜꯂꯛꯑꯒꯦ ꯃꯜꯇꯤꯄꯔꯄꯁ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯅ ꯄꯔꯗꯥ ꯁꯦꯡꯗꯣꯛꯀꯦꯔꯥ ꯁꯣꯐꯥ ꯁꯦꯡꯗꯣꯛꯀꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯣꯝꯄꯥꯛꯐꯤꯗꯛꯀꯤ ꯏꯐꯨꯠ ꯁꯦꯡꯗꯣꯛꯀꯦꯔꯥ ꯂꯣꯏꯅ ꯌꯥꯏ ꯁꯤꯒꯤ ꯃꯦꯆꯤꯟꯁꯤꯅ ꯁ꯭ꯃꯣꯜ ꯕ꯭ꯔꯁꯁꯦ ꯍꯥꯞꯄꯒ ꯃꯌꯥꯝ ꯑꯃꯨꯛ ꯁꯦꯡꯗꯣꯛꯆꯔꯛꯀꯦ ꯑꯗꯣ ꯁꯦꯡꯗꯣꯛꯄꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝ ꯁ꯭ꯃꯨꯠ ꯑꯣꯏꯅ ꯑꯗꯨꯝ ꯆꯠꯂꯦ ꯑꯗꯨꯒ ꯑꯩꯒꯤ ꯀꯥꯆꯤꯟꯗ ꯂꯩꯔꯤꯕ ꯏꯐꯨꯟꯁꯤꯡꯁꯨ ꯂꯣꯏ ꯁꯦꯡꯗꯣꯛꯑꯦ ꯃꯊꯪꯗꯤ ꯅꯣꯖꯜ ꯑꯃꯨꯛ ꯁꯤꯖꯤꯟꯅꯔꯛꯀꯦ ꯃꯌꯥꯝ ꯍꯥꯞꯆꯟꯕꯁꯨ ꯌꯥꯝ ꯂꯥꯏ ꯑꯗꯣ ꯅꯣꯖꯜꯁꯦ ꯑꯁꯦꯡꯕꯩꯗꯤ ꯀꯔꯛ ꯌꯥꯝꯅ ꯕ꯭ꯔꯁꯒꯨꯝꯕꯅꯒ ꯁꯦꯡꯗꯣꯛꯄ ꯉꯝꯗꯕ ꯀꯔꯛꯇꯣꯗꯣ ꯆꯪꯉꯒ ꯁꯦꯡꯗꯣꯛꯀꯗꯕꯅꯦ ꯑꯗꯨꯝ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯑꯗꯨം ꯋꯥꯁꯔꯨꯝꯒꯨꯝꯕꯒꯤ ꯊꯣꯡꯅꯥꯎꯒꯤ ꯀꯔꯛ ꯌꯥꯝ ꯃꯣꯠꯄꯗꯣ ꯑꯗ ꯁꯦꯡꯗꯣꯛꯀꯗꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯁꯦꯡꯗꯣꯛꯄꯗꯤ ꯂꯣꯏꯔꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯃꯣꯏꯒꯤ ꯐꯤꯜꯇꯔꯁꯦ ꯑꯅꯤ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯁꯤꯗꯁꯨ ꯐꯤꯜꯇꯔ ꯑꯃꯁꯨ ꯌꯥꯎꯔꯤꯕꯀꯣ ꯑꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯦ ꯁꯨꯃꯥꯏꯅ ꯁꯤꯗꯁꯨ ꯐꯤꯜꯇꯔ ꯑꯃ ꯌꯥꯎꯋꯦ ꯁꯤꯁꯦ ꯂꯧꯊꯣꯛꯑꯒ ꯌꯥꯏ ꯁꯤ ꯂꯧꯊꯣꯛꯄ ꯌꯥꯏꯕꯀꯣ ꯉꯁꯥꯏ ꯑꯩꯅ ꯆꯤꯡꯊꯣꯛꯈꯤꯕ ꯑꯃꯣꯠꯄꯁꯤꯡꯗꯣ ꯁꯤꯗ ꯂꯣꯏ ꯌꯥꯎꯔꯤꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯉꯁꯦ ꯁꯤꯗ ꯌꯥꯎꯔꯤꯕ ꯑꯃꯣꯠꯄ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯐꯠꯇꯥꯎꯗꯤꯁꯤꯡꯗꯣ ꯌꯦꯡꯉꯁꯦ ꯍꯩꯗꯣꯛꯄꯁꯨ ꯌꯥꯝ ꯂꯩꯀꯣ ꯁꯤꯒꯤ ꯕꯇꯟꯁꯤꯗ ꯅꯝꯃꯒ ꯇꯥꯔꯛꯑꯦ ꯂꯣꯏꯅ ꯉꯁꯥꯏꯒꯤ ꯑꯃꯣꯠꯄ ꯃꯌꯥꯝꯗꯨꯅ ꯇꯥꯔꯛꯑꯦ ꯁꯝꯒꯩꯁꯨ ꯂꯣꯏ ꯆꯤꯡꯁꯟꯒꯗꯕ ꯃꯌꯥꯝ ꯁꯝꯒ ꯇꯣꯉꯥꯟ ꯈꯣꯠꯆꯟꯗ꯭ꯔꯁꯨ ꯌꯥꯔꯦ ꯂꯣꯏ ꯆꯤꯡꯁꯜꯂꯦ ꯁꯝ ꯅꯨꯡꯁꯨ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯁꯤꯡꯁꯦ ꯂꯣꯏꯅ ꯁꯦꯡꯗꯣꯛꯄ ꯂꯧꯊꯣꯛꯑ ꯂꯣꯏ ꯁꯦꯡꯗꯣꯛꯄ ꯌꯥꯏꯀꯣ ꯁꯦꯡꯗꯣꯛꯀꯦꯁꯨꯀꯣ ꯌꯥꯝ ꯂꯩꯀꯣ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯂꯧꯊꯣꯛꯑꯒ ꯐꯖꯅ ꯑꯩꯈꯣꯏꯅ ꯃꯣꯠꯂꯨꯕ ꯃꯌꯥꯝꯗꯣ ꯁꯤꯁꯦ ꯂꯣꯏꯅ ꯁꯦꯡꯗꯣꯛꯄ ꯌꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯒꯥꯔꯣꯒꯤ ꯚꯦꯀ꯭ꯌꯨꯝꯁꯦ ꯃꯌꯥꯝ ꯄꯥꯝ ꯇꯥꯔꯗꯤ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡ ꯍꯥꯞꯆꯔꯝꯒꯦ ꯌꯥꯝꯅ ꯀꯥꯟꯅꯗ꯭ꯔꯥ ꯃꯌꯥꯝꯁꯨ ꯈꯪꯉꯝꯃꯅꯤ ꯃꯌꯥꯝꯁꯨ ꯎꯔꯝꯃꯅꯤꯀꯣ ꯌꯥꯝꯅ ꯀꯥꯟꯅꯩꯌꯦ ꯁꯤꯁꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯩ ꯍꯩꯖꯤꯡꯄꯣꯠ ꯆꯠꯅꯕ ꯂꯣꯏꯁꯜꯂꯨꯔꯒꯦ ꯃꯌꯥꯝ ꯑꯩ ꯂꯣꯏꯁꯟꯕ ꯂꯣꯏꯔꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯤꯝꯄꯜ ꯂꯩꯔꯦ ꯐꯨꯜꯅ ꯍꯣꯔꯦꯟ ꯑꯣꯏꯅ ꯎꯟꯂꯛꯑꯒꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯠꯇ꯭ꯔꯒ ꯑꯥꯗ ꯑꯣꯏꯅ ꯎꯟꯂꯛꯑꯒꯦ ꯐꯨꯜꯗꯤ ꯑꯗꯣ ꯊꯦꯡꯗꯣꯛꯈ꯭ꯔꯦꯕꯀꯣ ꯑꯗꯨꯝ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯝ ꯀꯦꯔꯗꯤ ꯑꯗꯨꯝ ꯊꯦꯡꯉꯤꯗꯅ ꯑꯗꯨꯃꯥꯏꯅ ꯊꯦꯡꯉꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯂꯨꯛꯁꯤ ꯏꯁꯥꯅ ꯑꯗꯨꯝ ꯀꯦꯖꯕꯗꯤ ꯃꯌꯥꯝ ꯍꯩꯕꯤꯔꯝꯃꯨ ꯄꯛꯀꯦꯗ ꯀꯦꯁꯜꯂꯦ ꯏꯁꯥ ꯏꯊꯟꯇ ꯍꯩꯕ ꯍꯩꯇꯕ ꯀꯦꯁꯜꯂꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯒ ꯆꯠꯃꯤꯟꯅꯗꯣꯏꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯁꯦ ꯈꯪꯉꯝꯈꯤꯔꯣꯏꯕꯀோ ꯑꯩꯅꯁꯨ ꯍꯥꯟꯅ ꯚꯤꯗꯤꯑꯣ ꯅꯝꯈ꯭ꯔꯦ ꯑꯗꯨꯀꯥꯟꯗꯗꯤ ꯑꯗꯨꯝ ꯃꯌꯥꯝ ꯈꯪꯉꯝꯃꯔꯣꯏꯕꯗꯣ ꯃꯥ ꯂꯣꯏꯁꯜꯂꯤ ꯁꯣꯝꯗ ꯑꯗꯣ ꯄꯨꯂꯞ ꯎꯠꯂꯛꯀꯦ ꯃꯥꯒꯁꯨ ꯃꯥ ꯂꯣꯏꯁꯜꯂꯤꯌꯦ ꯃꯥ ꯂꯣꯏꯁꯟꯕ ꯂꯣꯏꯔꯀꯥꯟꯗ ꯎꯠꯂꯛꯀꯦ ꯏꯕꯥꯅꯤ ꯆꯠꯇꯣꯏꯅꯦ ꯈꯪꯗꯦ ꯋꯥꯈꯜꯁꯦ ꯏꯃꯥꯟꯅꯕꯤ ꯂꯨꯍꯣꯡꯈꯤꯗꯧꯔꯦ ꯑꯩꯁꯦ ꯌꯥꯝ ꯂꯨꯍꯣꯡꯅꯤꯡꯕꯒ ꯃꯥꯜꯂꯝꯒꯗꯣꯏꯖꯥꯠꯂ ꯈ꯭ꯋꯥꯏꯁꯤꯗ ꯑꯗꯨꯝ ꯌꯥꯝ ꯊꯥꯖꯗꯕꯗꯣ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯉꯔꯥꯡ ꯂꯥꯟꯇ ꯍꯥꯏ ꯁ꯭ꯀꯨꯜꯁꯦ ꯉꯔꯥꯡ ꯂꯥꯟꯇ ꯑꯣꯏꯔꯤꯕꯣꯏꯒꯤ ꯅꯤꯡꯉꯦꯕꯀꯣ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯛꯄꯁꯦ ꯈꯪꯗꯦ ꯃꯇꯝꯁꯦ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ ꯍꯥꯏꯇꯥꯔꯦ ꯅꯪ ꯂꯣꯏꯁꯟꯕ ꯂꯣꯏꯔꯕ 이만한 유나게 라 아이랑 그당시대래 시 그노 트라이포드 오르스 그노네 나와 손들 나와 땡땡 이만한 유나게 아이기 베스트 프렌드 뭐 베스트 프렌드 아이 좀 이만한 비트나버지 크라 간다다 하지 ꯌꯥꯝ ꯇꯤꯟꯅꯗꯦꯕ ꯑꯩꯁꯦ ꯃꯁꯥꯒꯤꯁꯨ ꯑꯗꯣ ꯀ꯭ꯂꯥꯁ ꯀꯌꯥ 이번에 클래스 7, 8ꯇꯒꯤ 클래스 8ꯇꯒꯤ ꯇꯤꯟꯅꯔꯤꯅꯦ ꯑꯗꯨꯅ ꯍꯧꯖꯤꯛꯄꯨ ꯇꯤꯟꯅꯔꯤ 이만희ꯗꯤ ꯂꯩꯁꯥꯃꯤꯟꯅꯔꯤ ꯅꯠꯇ꯭ꯔꯥ 이만희ꯗꯤ ꯀꯅꯥꯅ ꯍꯥꯟꯗꯣꯏꯅꯣ ꯈꯪꯗꯦ ꯃꯌꯥꯝ ꯀꯅꯥꯅ ꯍꯥꯟꯗꯣꯏ ꯃꯥꯟꯒꯤ ꯃꯌꯥꯝ ꯀꯃꯦꯟ ꯍꯥꯏꯕꯤꯔꯣ ꯃꯥꯅ ꯍꯥꯟꯗꯣꯏꯔꯥ ꯑꯩꯅ ꯍꯥꯟꯗꯣꯏꯔꯥ ꯅꯪꯅ 거기도 ꯈꯪꯗꯦ ꯃꯌꯥꯝ ꯀꯅꯥꯅ ꯍꯥꯟꯕꯅꯣ ꯌꯦꯡꯉꯁꯦ ꯑꯗꯣ 이만희만 ꯆꯠꯃꯤꯟꯅꯔꯅꯤ 마수 마사나디 나때 마나피음나 밖에 계실라며 아이 사나 밖에 파이터버디고 아이즈 밖에에 계래 아다 이바니 찰라세 어도 비디오 키트 포토 키당 남기게도가 찰라니도 매am 카타나무 예미나세 아디 이바나 비디오 좀 올라게 매am 칼마로 해범네 이바니 짠니 아이게 이바니 색깔 더 봐이 터지네 가리 더 보자 이때와 색깔 कोई नाउ भी भूमिका उदी नते कोई नाउ भी ट्रस्टिना दो मा पुर चतुइने हाइबदी कोई तो गाड़ी थौबा हितबदीना
ꯃꯥꯅ ꯑꯣꯏꯅ ꯊꯧꯔꯒ ꯑꯩꯈꯣꯏꯅ ꯇꯨꯡꯗ ꯇꯧꯗꯣꯏꯅꯦ ꯇꯨꯡꯗ ꯇꯣꯡꯗꯣꯏꯅꯦ ꯆꯟꯗꯣꯏꯔ ꯆꯟꯂꯣꯏꯗ꯭ꯔꯥ ꯆꯟꯗ꯭ꯔ ꯑꯃꯅ ꯑꯃ ꯄꯝꯅꯔꯒ ꯄꯨꯅꯔꯅꯤ ꯑꯗꯣ ꯒꯥꯔꯤ ꯊꯧꯕ ꯍꯩꯍꯧꯗꯕꯁꯦ ꯄꯤꯛꯏꯉꯩꯗ ꯒꯥꯔꯤ ꯁꯥꯏꯀꯜ ꯊꯧꯕ ꯇꯝꯃꯣ ꯍꯥꯏꯕ ꯑꯗꯨꯅ ꯀꯤꯗꯨꯅ ꯇꯝꯍꯧꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯌꯥꯝ ꯋꯥꯔꯦ ꯁꯨꯃꯥꯏꯅ ꯆꯠꯄꯗ ꯏꯕꯥꯅꯤꯅ ꯌꯥꯝ ナꯟꯅ ꯒꯥꯔꯤ ꯇꯧꯔ ꯋꯤꯡ ꯇꯧꯔ ꯆꯠꯀꯗꯕꯗꯣ ꯑꯗꯨꯅꯦ ꯄꯣꯁ ꯅꯠꯇ꯭ꯔꯥ ꯄꯣꯁ ꯇꯥꯅ ꯋꯤꯡ ꯇꯧꯔ ꯆꯠꯇꯕꯗꯣ ꯑꯩ ꯍꯩꯇ꯭ꯔꯁꯨ ꯅꯪ ꯍꯩꯕ ꯀꯩꯗꯧꯒꯦ ꯍꯥꯏꯔꯨꯏꯗ ꯅꯪ ꯍꯩꯇꯕꯗꯩꯁꯨ ꯍꯩꯇ꯭ꯔꯕ 이만희지 만나러 뛴다만에 하와 뛰느라 좀 야 만나봐도 오이버네 맞아 타고 있지 아이 타고 있지 만나봐 딱 땀이네 하더니 아도나 이게 아이 타고 있지 나 뭐에 백바이디 빅생 ꯉꯥꯏꯍꯥꯛ ꯄꯥꯏꯍꯟꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯅꯥꯎꯄꯤꯒ ꯏꯅꯥꯎꯄꯤꯁꯨ ꯌꯥꯎꯔꯅꯤ ꯊꯤꯟꯕꯤꯕꯒꯤ ꯅꯠꯇꯦ ꯏꯅꯥꯎꯄꯤꯁꯨ ꯌꯥꯎꯔꯅꯤꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯅ ꯑꯗꯨꯝ ꯇꯧꯔꯒ ꯆꯠꯃꯤꯟꯅꯔꯅꯤ ꯑꯩꯈꯣꯏꯗꯤ ꯒꯥꯔꯤ ꯃꯆꯥ ꯊꯧꯕ ꯍꯩꯇꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯌꯥꯝ ꯇꯣꯜꯂꯦ ꯒꯥꯔꯤ ꯃꯆꯥ ꯊꯧꯕ ꯍꯩꯇꯕꯁꯦ ꯉꯁꯤꯗꯤ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ ꯒꯥꯔꯤ ꯃꯆꯥ ꯊꯧꯕ ꯍꯩꯇꯕꯁꯦ ꯃꯤ ꯑꯃ ꯆꯦꯟꯅꯔꯦꯕ ꯊꯧꯕ ꯍꯩꯔꯝ ꯇꯥꯔꯗꯤ ꯏꯕꯥꯅꯤ ꯌꯥꯝ ꯅꯥꯟꯅ ꯆꯠ ꯌꯥꯕꯅꯦ ꯑꯗꯣ ꯌꯥꯝ ꯌꯧꯔꯀꯥꯟꯗ ꯍꯣꯠꯂꯛꯑꯒꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯥꯝ ꯁꯦꯠ ꯑꯣꯏꯔꯦ ꯂꯣꯏꯁꯜꯂꯦ ꯑꯗꯣ ꯏꯅꯥꯎꯄꯤ ꯊꯣꯛꯂꯛꯄ ꯉꯥꯏꯔꯤ ꯑꯗꯨꯒ ꯆꯠꯂꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯒꯥꯔꯤ ꯊꯧꯕ ꯍꯩꯇꯕꯒꯤ ꯑꯋꯥꯕꯗꯤ ꯏꯅꯥꯎꯄꯤꯅ ꯊꯧꯔꯦ ꯏꯅꯥꯎꯄꯤ ꯑꯗꯨꯝ ꯆꯠꯄꯒ ꯑꯗꯨꯝ ꯂꯩꯔꯦ ꯃꯌꯥꯝꯁꯦ ꯑꯗꯨꯗꯩ ꯑꯩꯁꯨ ꯂꯩꯔꯦ ꯃꯐꯝꯗꯨꯗ ꯏꯕꯥꯅꯤ ꯃꯐꯝꯗꯨꯗ ꯒꯥꯔꯤꯒ ꯆꯠꯂꯦꯕ ꯆꯥꯎꯕꯒꯤ ꯌꯥꯝ ꯂꯝꯕꯤ ꯈꯟꯗꯕꯩ ꯂꯝꯕꯤ ꯍꯪꯅꯔꯦ ꯌꯥꯝ ꯚ꯭ꯌꯨꯒꯁꯦ ꯐꯖꯗ꯭ꯔꯥ ꯌꯥꯝ ꯂꯝꯕꯤ ꯄꯤꯛꯄꯒꯤ ꯈꯣꯡꯅ ꯑꯃꯨꯛ ꯆꯠꯂꯤꯌꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯇꯣꯡꯕꯅ ꯂꯝꯕꯤꯗ ꯄꯤꯛꯇ꯭ꯔꯨ ꯄꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯇꯣꯡꯕꯗꯣ ꯐꯔꯛ ꯇꯥꯔꯅꯤꯅ ꯁꯨꯃꯥꯏꯅ ꯊꯧꯔꯤꯌꯦ ꯚ꯭ꯌꯨꯗꯤ ꯌꯥꯝ ꯐꯖꯅ ꯚ꯭ꯌꯨ ꯐꯖ ꯍꯧꯖꯤꯛꯐꯥꯎ ꯆꯠꯇ꯭ꯔꯤ ꯚ꯭ꯌꯨ ꯑꯣꯏꯅ ꯌꯦꯡꯉ ꯂꯩꯔꯦ ꯚ꯭ꯌꯨ ꯌꯥꯝ ꯐꯖꯩꯌꯦ ꯑꯗꯨꯒ ꯑꯩꯁꯦ ꯐꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯈꯣꯡꯅ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯆꯠꯄ ꯑꯩꯗꯨꯅꯦ ꯂꯝꯕꯤꯁꯦ ꯈꯔ ꯌꯥꯗ꯭ꯔꯦ ꯂꯦꯞꯇꯣꯛꯑꯒ ꯁꯨꯃꯥꯏꯅ ꯂꯝꯕꯤ ꯁꯨꯃꯥꯏꯅ ꯆꯠꯂꯤꯌꯦ ꯚ꯭ꯌꯨꯁꯦ ꯐꯖꯔꯦ ꯃꯌꯥꯝ ꯂꯝꯕꯤꯁꯦ ꯉꯝꯃꯟꯗꯅꯅꯦꯀꯣ ꯚꯤꯗꯤꯑꯣꯗꯗꯤ ꯌꯥꯝ ꯉꯝꯕ ꯃꯥꯟꯗ ꯃꯣꯏꯅ ꯑꯁꯦꯡꯕ ꯌꯥꯝ ꯉꯝꯃꯦꯕꯀꯣ ꯑꯗꯨꯒꯤ ꯁꯤꯗ ꯑꯂꯥꯛꯄ ꯃꯤ ꯑꯃꯗ ꯊꯧꯗꯍꯜꯂꯤꯅꯤ ꯁꯤꯁꯨ ꯑꯁ ꯑꯋꯥꯕ ꯑꯃꯅꯤ ꯃꯌꯥꯝ ꯌꯧꯔꯦ ꯍꯥꯟꯅ ꯄꯤꯛꯏꯉꯩꯗ ꯀ꯭ꯂꯥꯁ 10 ꯀꯥꯏꯗꯕ ꯑꯩꯈꯣꯏꯁꯦ ꯆꯥꯛ ꯆꯥꯅꯕ ꯆꯠꯂꯦꯕ ꯑꯗꯨꯗꯩ ꯆꯠꯇ꯭ꯔꯤꯕ ꯑꯗꯨꯒꯤꯅꯦ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯗꯣ ꯑꯩ ꯍꯤ ꯇꯣꯡꯅꯤꯡꯉꯦꯗ ꯑꯩꯈꯣꯏ ꯂꯥꯛꯑꯣ ꯑꯩ ꯍꯤꯒ ꯇꯣꯡꯉꯦꯕꯀꯣ ꯁꯤꯗ ꯄꯤꯛꯏꯉꯩꯗ ꯀ꯭ꯂꯥꯁ 10ꯒꯤ ꯑꯦꯛꯖꯥꯝ ꯂꯣꯏꯕꯗꯣ ꯑꯗꯨꯗꯀꯣ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯑꯦꯕ ꯆꯥꯛ ꯆꯥꯅꯕ ꯑꯗꯣ ꯍꯥꯟꯅꯅꯤꯅ ꯀꯥꯎꯈ꯭ꯔꯦ ꯍꯤ ꯇꯣꯡꯕ ꯆꯠꯇꯣꯏ ꯅꯨꯡꯁꯤꯅ ꯍꯤꯒ ꯂꯩꯁꯦ ꯁꯤ ꯂꯨꯍꯣꯡꯕ ꯑꯃꯁꯨ ꯂꯩꯔꯦ ꯏꯅꯥꯎꯄꯤꯅ ꯊꯧꯔꯛꯄꯅꯦ ꯌꯥꯝ ꯋꯥꯅ ꯑꯩꯁꯨ ꯂꯩꯔꯦ ꯃꯦꯀꯞꯀ ꯂꯣꯏ ꯂꯣꯏꯔꯒꯝꯗꯧꯔꯦ ꯉꯥ ꯀꯜꯄꯅꯥꯗꯤ ꯃꯁꯛ ꯌꯥꯝ ꯑꯣꯟꯉꯝꯃꯦ ꯀꯩꯅꯣ ꯑꯣꯟ ꯄꯥꯝꯃꯦ ꯏꯕꯥꯅꯤ ꯆꯪꯗꯕꯤ ꯁꯥꯏ ꯁꯨꯝ ꯂꯩꯔꯖꯕ ꯀꯩꯅꯥꯁꯤ ꯂꯩꯔꯦ ꯃꯌꯥꯏꯗ ꯇꯧꯔꯤꯁꯦ ꯂꯥꯛꯄꯒ ꯑꯆꯥꯄꯣꯠ ꯄꯤꯁꯜꯂꯛꯑꯦ ꯑꯆꯥꯄꯣꯠꯁꯦ ꯆꯥꯊꯣꯛꯈꯤꯒꯦ ꯃꯌꯥꯝ ꯀꯩꯅꯥ ꯎꯠꯆꯔꯛꯑꯒꯦ ꯀꯨꯏꯔꯕ ꯇꯨꯡꯗ ꯀꯩꯅꯥ ꯐꯣꯇꯣꯁꯨꯠꯇ ꯌꯥꯝꯅ ꯆꯤꯜ ꯂꯩꯔꯝꯃꯦ ꯀꯩꯅꯥ ꯆꯪꯉꯣ ꯃꯌꯥꯝ ꯍꯥꯏ ꯁ꯭ꯀꯨꯜꯗꯒꯤ ꯇꯤꯟꯅꯔꯛꯄ ꯏꯃꯥꯟꯅꯕꯤꯅꯦꯕꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯅꯁꯨ ꯀꯦꯔꯝꯃꯦ ꯌꯥꯝ ꯐꯖꯅ ꯀꯦꯕꯤꯔꯝꯃꯦ ꯑꯩ ꯁꯨꯃꯥꯏꯅ ꯐꯖꯅꯤꯒ ꯈꯜꯂꯨꯗꯦ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯑꯣꯏꯔꯣ ꯒꯨꯗ ꯅ꯭ꯌꯨꯁ ꯑꯃꯃꯨꯛ ꯐꯪꯍꯜꯂꯣ ꯋꯥꯔꯤꯁꯦ ꯁꯨꯃꯥꯏꯅ ꯎꯄꯥꯏ ꯂꯩꯇꯗꯅ ꯀꯩꯅꯣ ꯇꯧꯔꯦ ꯌꯨꯝꯗꯩ ꯐꯤꯔꯣꯟ ꯄꯣꯔꯛꯄꯗ ꯁꯦꯠꯆꯜꯂꯦ ꯑꯗꯣ ꯍꯥꯏꯐꯦꯠꯇ ꯎꯠꯀꯦ ꯌꯥꯝꯅ ꯑꯩꯈꯣꯏꯁꯦ ꯂꯩꯁꯥꯕꯤꯈꯩ ꯁꯤꯗ ꯂꯩꯁꯥꯕꯤ ꯐꯖ ꯐꯖꯕꯁꯨ ꯌꯥꯝ ꯂꯩꯔꯝꯃꯦ ꯑꯗꯣ ꯃꯣꯏꯒ ꯄꯨꯂꯞ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯔꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯑꯗꯩꯗꯤ ꯀꯩꯅꯥꯁꯤ ꯂꯩꯔꯦ ꯀꯩꯅꯣ ꯇꯧꯕ ꯐꯠꯇꯤ ꯊꯤꯟꯗꯣꯛ ꯐꯠꯇꯤ ꯑꯗꯣ ꯏꯅꯥꯎꯄꯤ ꯇꯧꯔꯒ ꯃꯌꯥꯝ ꯆꯠꯂꯒꯦ ꯑꯗꯣ ꯃꯈꯥ ꯏꯔꯦꯟꯒꯤ ꯕꯥꯔꯗꯦ ꯆꯠꯇꯧ ꯋꯥꯠꯂꯤ ꯑꯗꯣ ꯃꯈꯥ ꯇꯥꯔꯁꯤꯅꯦ